ꯊꯦꯡꯅꯔꯤꯕ ꯐꯤꯂꯝ ꯑꯁꯦ ꯃꯁꯤ ꯄꯥꯛꯍꯦꯛ ꯂꯣꯏꯈꯤꯔꯣꯏ ꯑꯩ ꯍꯦꯛ ꯍꯧꯕꯗ ꯍꯥꯏꯅ ꯂꯥꯟꯁꯦ ꯆꯤꯐꯦꯠ ꯁꯣꯛꯅꯍꯟꯈꯤꯅꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯍꯥꯠꯅꯍꯟꯈꯤꯅꯤ ꯍꯥꯠꯅꯍꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯁꯤꯟꯅꯕ ꯌꯥꯔꯔꯣꯏꯗꯕ ꯍꯦꯛ ꯎꯅꯕꯗ ꯍꯦꯛꯇ ꯍꯥꯠꯅꯒꯗꯕ ꯐꯤꯕꯝꯗꯨ ꯊꯝꯃꯒ ꯃꯩꯇꯩ ꯅꯝꯊꯅꯕꯒꯤ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯗꯤꯁꯦꯝꯕꯔꯒꯤ ꯆꯩꯆꯠ 12 2024 ꯑꯗꯨꯉꯩ 1939ꯒꯤ ꯗꯤꯁꯦꯝꯕꯔ 12ꯗ ꯊꯣꯛꯈꯤꯕ ꯅꯨꯄꯤ ꯂꯥꯟ ꯑꯗꯨꯒꯤ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟꯅꯤ 95 ꯆꯍꯤ 15 ꯁꯨꯕ ꯑꯗꯨꯒꯨꯝꯕ ꯀꯨꯝꯑꯣꯟꯅꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯤꯒꯅꯤꯐꯤꯀꯦꯟꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯤꯆꯥꯅꯤ ꯑꯗ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯤꯇꯪ ꯏꯔꯤꯆꯥꯁꯤꯅ ꯊꯝꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯗꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯒꯤ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯑꯦꯝꯄꯥꯋꯔ ꯇꯧꯅ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯤꯡ ꯑꯣꯏꯔꯤ ꯑꯗꯨꯃꯛꯅꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯂꯤꯁꯥꯡ ꯁꯤꯟꯅ ꯆꯠꯊꯔꯛꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯂꯩꯄꯥꯛꯀꯤ ꯈꯨꯟꯅꯥꯏꯒꯤ ꯊꯕꯛꯇ ꯊꯦꯡꯅꯅ ꯁꯔꯨꯛ ꯌꯥꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯂꯤꯛꯂꯝꯒꯤ ꯄꯔꯤꯡ ꯑꯃ ꯂꯩꯔꯛꯏ ꯃꯃꯥꯡꯉꯩꯗ ꯁꯥ ꯂꯥꯟ ꯀꯜꯂꯤꯉꯩꯗ ꯅꯨꯄꯥꯁꯤꯡꯅ ꯁꯥ ꯂꯥꯟ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯅ ꯌꯨꯝ ꯄꯨꯕꯒꯤ ꯊꯧꯗꯥꯡ ꯈꯛꯇ ꯅꯠꯇꯅ ꯂꯩꯄꯥꯛ ꯃꯅꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯛꯊꯦꯡꯅ ꯌꯦꯡꯁꯤꯜꯂꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯛꯏ ꯑꯗꯨꯅ 1891ꯗ ꯕ꯭ꯔꯤꯇꯤꯁꯅ ꯂꯥꯟ ꯉꯝꯗꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯈꯣꯏ ꯃꯈꯥ ꯄꯣꯜꯂꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯔ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ 1904ꯗ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯀꯤ ꯂꯩꯐꯝ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕꯗꯒꯤ ꯃꯗꯨ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯅ ꯃꯗꯨꯒꯤ ꯎ ꯋꯥ ꯌꯥꯜꯂꯨꯔꯒ ꯃꯗꯨꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯄꯨꯔꯛꯑꯒ ꯌꯨꯝꯗ ꯁꯥꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯑꯗꯣ ꯃꯗꯨ ꯆꯤꯡꯅꯕ ꯍꯧꯗ꯭ꯔꯤ ꯍꯧꯅ ꯅꯨꯄꯤꯁꯤꯡꯅ ꯆꯤꯡꯅꯕ ꯍꯧꯈꯤꯕꯗꯣ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯑꯅꯧꯕ ꯃꯇꯝꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯒꯤ ꯏꯍꯧꯁꯦ ꯃꯗꯨ ꯍꯧꯕ ꯌꯥꯏ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯣꯗꯔꯟ ꯍꯤꯁꯇ꯭ꯔꯤꯗ ꯀꯣꯂꯣꯅꯤꯌꯦꯂꯤꯖꯝꯒꯤ ꯀꯣꯂꯣꯅꯤꯌꯦꯜ ꯄꯥꯋꯔꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯍꯧꯔꯛꯈꯤꯕꯗꯣ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯅ ꯈꯪꯅꯔꯦ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟꯅ ꯈꯨꯠꯁꯦꯝꯒꯤ ꯆꯥꯛ ꯇꯥꯡꯕ ꯊꯣꯛꯍꯟꯕꯗꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯗꯨꯒꯨꯝꯕ ꯕ꯭ꯔꯤꯇꯤꯁ ꯔꯨꯜ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯑꯗꯨꯒꯨꯝꯕ ꯁꯨꯞꯅꯝ ꯂꯩꯉꯥꯛꯀꯤ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯈꯤꯕ ꯂꯥꯟꯅꯤ ꯄꯣꯏꯅꯨ ꯃꯇꯝꯗ ꯆꯦꯡ ꯆꯥꯛ ꯌꯧꯅ ꯇꯥꯡꯈꯤꯕꯗꯒꯤ ꯅꯨꯄꯤꯁꯤꯡꯅ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯀꯩꯊꯦꯜꯐꯝ ꯏꯃꯥꯏꯁꯤꯡꯅ ꯍꯧꯕ ꯏꯍꯧꯗꯣ ꯃꯗꯨ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯃꯁꯤꯒꯤ ꯂꯥꯟ ꯑꯗꯨꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯤꯒꯅꯤꯐꯤꯀꯦꯟꯁꯇꯤ ꯑꯃꯨꯛ ꯀꯣꯟꯅ ꯇꯨꯡꯗ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯌꯨ ꯃꯔꯨꯑꯣꯏꯅ ꯄꯥꯛꯇꯛꯅꯅ ꯏꯃꯨꯡ ꯈꯨꯗꯤꯡ ꯁꯤꯖꯤꯟꯅꯔꯛꯄ ꯅꯨꯄꯥꯁꯤꯡꯅ ꯌꯨ ꯊꯛꯑꯒ ꯉꯥꯎꯔꯒ ꯅꯨꯄꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯣꯠ ꯅꯩꯕ ꯇꯧꯔꯛꯄꯗꯒꯤ ꯅꯤꯁꯥꯕꯟ ꯊꯣꯔꯛꯏ ꯀꯣꯟꯅꯗꯤ ꯅꯤꯁꯥꯕꯟꯗꯣ ꯃꯗꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯑꯣꯏꯔꯛꯈꯤ ꯅꯤꯁꯥꯕꯟꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯑꯣꯏꯔꯛꯈꯤꯕꯗꯣ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯃꯇꯨꯡꯗꯒꯤ ꯍꯧꯈꯤꯕꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒꯨꯝꯕ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯂꯥꯟꯗꯣ ꯉꯁꯤꯁꯨ ꯆꯠꯊꯔꯤ ꯂꯣꯏꯈꯤꯔꯣꯏ ꯃꯔꯝꯗꯤ ꯑꯗꯨꯒꯨꯝꯕ ꯏꯟꯖꯁꯇꯤꯁ ꯆꯨꯝꯅꯒꯤ ꯅꯨꯄꯤ ꯈꯛꯇ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯐꯨꯔꯨꯞꯇ ꯂꯩꯄꯥꯛꯇ ꯈꯨꯟꯅꯥꯏꯗ ꯆꯠꯊꯔꯛꯄ ꯏꯟꯖꯁꯇꯤꯁꯁꯤꯡ ꯑꯗꯣ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯃꯥꯡꯖꯤꯟ ꯊꯥꯔ ꯆꯣꯡꯊꯣꯛꯅ ꯂꯥꯛꯏ ꯉꯁꯤꯁꯨ ꯃꯌꯥꯝ ꯎꯕꯤꯔꯤ ꯅꯨꯄꯤꯁꯤꯡ ꯀꯔꯤꯒꯨꯝꯕ ꯔꯥꯂꯤ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤꯅ ꯃꯁꯤꯡ ꯌꯥꯝꯃꯝꯒꯅꯤ ꯃꯁꯤ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯔꯛꯄ ꯑꯩꯈꯣꯏ ꯂꯤꯛꯂꯝꯒꯤ ꯄꯔꯤꯡ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯄꯤꯁꯤꯡꯅ ꯅꯨꯄꯥꯗꯒꯤ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯣꯡꯊꯣꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯂꯤꯆꯠ ꯑꯣꯏ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯩꯄꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯨꯟꯅꯥꯏꯒꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜꯗꯨ ꯍꯥꯏꯐꯦꯠ ꯀꯣꯝꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯤꯛꯊꯔꯛꯄ ꯐꯤꯕꯝ ꯎꯔꯛꯄꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩꯈꯣꯏ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯤꯕꯝꯗꯤ ꯑꯣꯏꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯏꯆꯥꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯨꯟꯅꯥꯏꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯗ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯆꯣꯏꯊꯣꯛꯇꯅ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯑꯁꯦꯡꯕ ꯄꯥꯡꯒꯜꯗꯣ ꯌꯣꯛꯈꯠꯂꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯗꯨꯒꯨꯝꯕ ꯁꯤꯡꯅꯕ ꯑꯃ ꯊꯣꯔꯛꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯥꯌꯣꯛ ꯌꯥꯕ ꯉꯝꯅꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕ ꯃꯁꯤ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯑꯅꯧꯕ ꯂꯩꯄꯥꯛ ꯑꯃ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯕꯒꯤ ꯈꯣꯡꯖꯪꯗ ꯆꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ
army kiem dei wa mi cham mang pa gi jiruam da angang sai thani pa na sur angang sirak pa sum yaw film sida kunai sida koi karam film na lai du ko si film sida lusing ba sing na kai to ta matem tham bi sa te akhoi lepak manipur ngasi yang ru tan phang de leire hojik seng na thoi se kuki na lan ta re chu lan kuki wakal lan ta ko de hai se me am khange lan ta hal khani hai se ki phoi te seng seng pu ro kana na ma ting kwang ku da ma lepak ke li kon chu la ku ku si ko adu de kana na ma ting kwang so khang ko lepak na kana atu manung no de gi so ko so de gi so ting kwang hai se hojik le sum thore evidence de leire sum film says that ekoi ꯊꯦꯡꯅꯔꯤꯕ ꯐꯤꯂꯝ ꯑꯁꯦ ꯃꯁꯤ ꯄꯥꯛꯍꯦꯛ ꯂꯣꯏꯈꯤꯔꯣꯏ ꯑꯩ ꯍꯦꯛ ꯍꯧꯕꯗ ꯍꯥꯏꯂꯛꯏ ꯂꯥꯟꯁꯦ ꯆꯤꯐꯦꯠ ꯁꯣꯛꯅꯍꯟꯈꯤꯅꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯍꯥꯠꯅꯍꯟꯈꯤꯅꯤ ꯍꯥꯠꯅꯍꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯁꯤꯟꯅꯕ ꯌꯥꯔꯔꯣꯏꯗꯕ ꯍꯦꯛ ꯎꯅꯕꯗ ꯍꯦꯛꯇ ꯍꯥꯠꯅꯒꯗꯕ ꯐꯤꯕꯝꯗꯨ ꯊꯝꯃꯒ ꯃꯩꯇꯩ ꯅꯝꯊꯅꯕꯒꯤ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔ ꯅꯝꯊꯕ ꯍꯥꯏꯕꯁꯦ ꯃꯩꯇꯩ ꯅꯝꯊꯔꯒ ꯃꯄꯨꯡ ꯑꯣꯏꯅ ꯃꯗꯨ ꯅꯝꯊꯔꯒ ꯃꯩꯇꯩ ꯅꯝꯊꯔꯒ ꯉꯝꯅꯤ ꯍꯥꯏꯕꯁꯦ ꯊꯨꯒꯥꯏꯕ ꯄꯥꯝꯕꯁꯤꯡ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯩꯇꯩ ꯅꯝꯊꯔꯒꯗꯤ ꯀꯥꯏ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯁꯤ ꯃꯩꯇꯩꯅ ꯋꯥꯈꯜ ꯄꯤꯛꯁꯜꯂꯛꯏꯕ ꯀꯔꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯈꯜ ꯃꯌꯥꯝꯗꯨꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯁꯦꯗꯨꯜ ꯀꯥꯁꯀꯤ ꯑꯇꯩ ꯃꯌꯥꯝꯒꯤ ꯀꯥꯈꯜꯁꯤꯡ ꯑꯗꯨꯅ ꯃꯗꯨ ꯃꯩꯇꯩꯗꯤ ꯖꯦꯅꯔꯦꯜꯗ ꯌꯥꯎꯔꯝꯅꯤꯅ ꯀꯦꯇꯦꯒꯣꯔꯤ ꯌꯥꯎꯔꯝꯅꯤꯅ ꯀꯩꯗꯧꯔꯦ ꯂꯣꯀꯦꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ IAS, IPS, MCS, MPS ꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯇꯣꯞꯄ ꯒ꯭ꯔꯨꯞꯁꯤꯡ ꯑꯣꯏꯔꯦ ꯃꯩꯇꯩꯗꯤ ꯀꯌꯥ ꯌꯥꯎꯍꯧꯗ꯭ꯔꯦ another 20 years 15 years ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯃꯆꯥ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔ DGP ꯑꯣꯏꯕ ꯌꯥꯕꯒꯤ ꯐꯤꯕꯝꯁꯤ ꯂꯩꯇꯦ ꯍꯥꯏꯅ